ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯤꯐꯨ ꯇꯔꯦꯠꯔꯛ ꯁꯨꯕ ꯁ꯭ꯇꯦꯠ ꯍꯨꯗ ꯗꯦꯒꯤ ꯊꯧꯔꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯁꯥꯡꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯄꯥꯠꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩꯔꯨꯕꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯊꯤꯟꯊꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ Uyumpok Government Upper Primary School gi Dex amadi bench leitabana mahiroi-sing fakta famduna lairik tamlei. Kurumjira ST Pau Meeting tabiri busimu taram nokchiri hujik pau sanona pizari. Manipur na Bharat tillaba matungda Union Territory amadi Part C State ama oina matam sangna lekhibana chakot thaurangi thabakta tai state ka yengnarubada sothana leiri haina Chief Minister N Birna Phongdokre wafam asi ngasi Manipur government na sinduna pangtokhiba nifu tarerak shuba statehood degi thauramda phongdokhibani Ahanba Manipur Rifles ki parade ground da pangtokhiba thoram aduda 3rd IRB gi commandant TH Vikramjitna General Salute Piki Chief Minister N Birena tongan ba police paramilitary amadi school gi mahiroi sing yauna contingent yangai mapal gi parade yengsinki tungda contingent sing adugi salami okhi Manipur lenga ki tongan ba minister MLA police amadi civil gi makok thongba official kiana thoram aduda sarukyaki Tauranga Mari Lainana, Chief Minister N. Birena Makhatana Phongdokhibada, Manipur na Bharat ki democracy gi fiwanungda yaurubadagi, atopa state singa thong manana chokhatnaba khongjel da yauri, matam gi lengak nasu thodang lawduna lakli. Statehood fangnabagi damak demand tawbada thodang lawkhiba miyoi singi mafam da suikai kumnabutli haina phongdokhibaga loinana hojikti lengak asina sel thum mahi masing amadi haksel gi lamda khumang chawsinna changsin bangamle. Makhatana tawgadaba thabak kaya amasu mangda taduna leiri state asigi miyamna lengak asida thajaba thambadagi miyamgi anauba asha ama mayol chongle. Minister MLA amadi bureaucrat officer singna thabak tawbada tungi khanba matam yaure aranba tawba sing achan miran naiba sing amadi corruption gi chatnabi sing maru phongna muthat patai lengak asina paikhali ba thabak thoram singda miyamna mapung fana saruk yahanna bahotna bahaibasi lengak asigi pandamni lengak na paikhali ba thabak thoram singda criticism tawbada waroba laite adubu criticism tawba matamda positive oiba criticism tawbana fagani handak ta Imphal city gi M sector yauna Johnstone school mayada bomb pokhai hankibadu government asigi mingchat thian na bahotna bani haina lawi thogdok adugi matangda high power committee ma sem laga investigation tawgani social media da leminari ba kanglup singi marakta pamdaba thogdok sing thokhanba yaba wafam thagalakpa sing government asina lemna tharo lamdam masida chokhat pamadi santi purakna bahotna bada lengak asina matam pumbada dialogue taunana ba thong launa hangduna lei haiki sentiment community amga community mi marakta ilang kholko yabugumba social media da jam sathina repercussion madugi reaction madugi lengna da yam khar ka yori politics tawru ko maina tawru nate politics tawru di leba ki welfare da praja ki welfare da open wi tawru bane aduna aru brai haje nin dusi eko ki tungi laiba ne pada raiju sigi nasi ki mirol asi manga musa marsi da sai sigi state de le la laiba isa sigi now sigi isa na pisin uniform school uniform state liba mayam sigi future ai koi nasi wanga ni ba manis na family ba politician bureaucrat officer ai koi mayam na moi future state ngore ai koi na state na satra gadi ma koi state na la ko mo ai koi na state na tawru ma ka na koi state na la ko ngore ba ana ai koi gi hosi ana hosi kuna manga ai state se manga diswaina ban blockade like na sahi ma financial sanga ibiste da Sajok review, support review, kuna mak wai sanarga dialogue kunarga yaba atani aduna matam kuna mak nasi ki sarkar niyam ki sarkar se ai koi wai sanarga ko laun hangar lai marta wai sanarga lai pau pidi ne da kuna ka ban option bi blockade option bi strike option bi jane da strike option bi se nasi makata na kunargum si hai ba apil se tawjarga Manipur kuna mak praja kuna mak ekoi anubhav Manipur ke mukta pekuna thabak mina si
Nifu Taruk Suba Manipuri Statwood Day Thoram Historic Urban Statwood Square in Fall the Supangtoki. Thoram Duda Hana Minister Ramba Laishram Jatra CPI gi Deputy Secretary L Sotin CPIM gi Secretary Katrimium Santa AC Jayant Amasung Manohar Mayum Borisu Sarukyaki. Statwood Square Foundation Stone asi Lisemaga Chamapan Marfudra Mathoigi January Kun Mathoida Matamdugi Chief Minister RK Ranbirna Mahaki Minister Singh Amasung United Front Government ki members Singh Yauna Yumkibani. Adubu Laibak Tivadi Foundation Stone asi Polo Ground gi Stadium Sabada Mankibani. SC Jayantagi Liching Makada Social Activist Karana Foundation Stone asi Semjinaba Horakibani Tharamaduda Wangang Laduna El Jatrana Statwood Square asi Government na Miyam Punfam Mafam Ama Oina Semgat Kadabani Haiki. Chief Minister gi Haksel gi Tengbang asi Kumalampak Indoor Stadium da Chief Minister Nungthumam Biren Hongdokre Health Department na Sinduna Pangtoki Batharam Aduda Health Minister L Jayantkumar Deputy Chief Minister Y Joy Kumar Minister Singh MLA Singh Amadi Asha Walker Kayasu Sarukyaki. Chief Minister na District Mapanda Season Nagadaba Life Support Ambulance Tara Hangdoktuna Magi District Authority Sing the Kutsinaki Chief Minister Nongthomam Biren ngasi Hogdokli Baskim asi Lengak na matam chang na Kanaraba Matungda Pakat Kibani Masina Lairaba Layang Bangam Jadraba Myoy Singda Kanaba Piga the Baskim Amani Scheme Asi Socioeconomic Census Data gi Makada Amadi AAY card holder Sing Disabled Sing Lukrabi Sing da Kanaba Piga the Baskim ni Beneficiary Sing na Socio-economic census data da Yahoo Dabasing Makoi Gisu scheme asi Kanaba Fangnanaba Lengang na Taurang Lokatli. Sarkar asi Chin Kakta da Ngang ba Tabak Paikataba Sarkar Nate Paikat Kani Hai Kraba Tabak Kudigmak Paikat Nabahot Nagani. Miyam na Sarkar asi Chin Kakta gi Sarkar Oire Haina Social Media da Lan na Sandokli Masi Pukchel Pikpagi Tawong ni Ching Amasung Tam Kaidana Sarkar asina Miyam gi Tabak kya Paikatli. Lengak asina Chahi Mapung Farakadoriba Matam asida Miyam gi Lambi Sembi de Haiduna Lakiba Wakat Chada Marifudi Hantare. Mamangi Sarkar na Paikalamba project kya Hojik Pairi ba Sarkar asina Loishinba Bakan na Hotnari Anoba project kya Amasung Center gi Luchingba Singawari Sanaduna Nauna Paikat na Basu Taurang Tauri Haiki. This is Lainate, Noina Kangi, but consult Taubugi Migi Sogala Abaport am healing Taubugi Wahi capacity to the doctor delay. DCs in the lay, officers in the lay. Maramdi, Kashukang the light of Prazamna, DC Unaraga, Doctor Unaraga, Anab Abana, Doctor to Hega, a funny and a consider Lapaneva. Matai the Atiba Wahina Tantopiragadi. He hurt. Madu the Swoki Bamagi, Tamuido, Satina, repairable, unrepairable level, the Soev. Health Minister Jayantkumar ngasi Hogdokli ba scheme asigumba mamangi lengak na paikatlam kidi amadi tungdala kadaba lengak na su asigumba miyamgi yai fagadaba scheme paikat pangamgani haiba thajade asigumba scheme sing asi paikat pada akhangkan ba thamoi sengba luchingba mathau tai miyamgi thajaba manghan ba haiba si afaba lengak amagi thaudang ni haiki su makhalgi thoram si officially launch to haiba si mamang du su to gidre eduga tung da su sung makhalgi achobase masi atopa makhalgi si sarkar si lagadi mari lakhini aduga atopa sarkar lakpati de pak tobu ngamgado mande aduna maya na madu note view maramdi sung makhil pot ma tobu ganda mase yamna determine oiba akhang kanba tauge hadana haibagi hoi wakhalon puba makhalgi government khap natana atopa ni tobu ngamde na haibse Imphal iski Kundrapam Kendra gi Manung Chana Leiba Uyumpo Government Upper Primary School gi Dex amadi bands Leitabadagi Mahiroi Singh Fakta Famduna Lairik Tamli. Imphal iski JEO gi DI Amana Award Pasing Mengkatna Bahot Nagani Fongdok Lamba Natana Government gi Maikai dagi Meeting Changba Udri Leikai gi Miyoi Singh na Semba Committee Amana Mahiroi Komba gi Thaudang Lauriba asi Government na School asigi Laifam Thokpa Machak Pirak Trabadi School gi Fibam Kari Oigani Khanbada Committee gi Member Singh Mi Paiba Faure. Here is the report ama. Hojik Laiba School asi Mamangi Sahida Adhar link to Mahero Mari the Gihena Laitraba Adum School Amani Hana Department record Lai
अदुबु स्कूल असे हिंगहनदब यादे हाइदुना कमिटी अमा सेमदना हौजिकती माहेरोय चामगा तरानि थै लैबा स्कूल हाइबदु ओइरे असिगुम्बा तांकक असिदा कमिटीना मतौ क्रमना होनरलिबना हाइबि मतंगदा कमिटीगी प्रेसिडेंटना ISTV दा फोंदरपदा कोई खुंगंग लेकान स्कूल से सीखिब तारे हाइदना कोई वॉलंटरीली युमपोक गवर्नमेंट अपर प्राइमरी स्कूल वेलफेयर कमिटी हाइदना कमिटी में सेमजै कमिटी सिना दायित्व लौजरगा लेकाय सिंगसिदा युथों खुदिंगी संगदुना हाइजरबो मतमदा हरा हरान ग्राजुएट सिंगना मसा लाइरिक हैतबा यादे मी ओन सेमदबा यादे हाइबगी वाखललोंदा थारकलिबा छात्र सिंगसी अजि लाइरिक लासु हैरबा नुपी मसा अनिगा नुपा अहुमगा मंगा अखोइना वॉलंटरीली मतेंग पांबिनागे गिदमता हाइजब मतमदा हरा हराव यारक्तना अखोइना कमिटी असिना मखोइदुबु अखोइना वाइरगा हौजिक मकिदि सिनरी अदुंबो अखोइना हुजिक अखोइदि यामना सममनरिबा अमना सरकारना सेशन हौबा मतम तांग 15 नि हाइदना पीघरगा मतम चाना हौजरिबा अखोइना हौजिक फावबदा छात्र सिंगना फक्तना फमदनो लैबा अमदि फर्निचर लैत्रबा अखोइगी किचन लैतबा खुदिंगमक असिगी अवाट अपा असि सरकार असिना अथुबा मतमदा अपर प्राइमरी स्कूल अमा ओइबगी फंगफम थोकबा मतिक चाबा अखोइ मिडिल स्कूल अमा ओंखत पिदुना लैतला लुमी सिमिसिंगी लारि फंगद्रबा तंबं ngамद्रबा मसा मसुसिंगी महिरोय लाइसंग हाइबदु ओहनबियो हाइबो वफमजि कमिटीगी साइटगी निसिंजरी हौजिक लैबा लेंगा असिना थाजबे पिरकपदगी हौजिकती आंगांग चामगा तरानि थै सुरे अदुबो हानगी लेंगाक लैरिङै स्कूल मैनेजमेंट कमिटी दा करी होनखि मखोइना करी पखुम पिरखि हाइबगी मतंगदा हाना स्कूल मैनेजमेंट कमिटी की मेंबर ओरंबा युलेंबा तोंबना ISTV मखाताना फोंदरपदा काजानमा ओइना आइगी इसाजिंग nganda yade lari hayanda yade haibagi pandamdai kanna honajadana aina matamduda 13 duda छात्रा मरफू का मंगा लेरमी ओजा तरे तुगा लोइनाना छात्रा मरफू मंगा जी परीक्षा फजना थागी मफम खंगौदना ओजा जिंजे मतमदुदा पालेबा गवर्नमेंट जिंगना ओजा जिंग ट्रांसफर जर थादोखिबदगी ओजा अनिखक लेमहावे मसी ओदि हिंबा याररोय आइगे अंगांग जे मांगबा तारे खनजदुना आइना आइगे इसाजे नोंगानबगा लौथोगा प्राइवेट स्कूलजुदा थाजै स्कूल असिदा करी अवर अपा लैरि हाइबि मतंगदे स्कूल की हेडमास्टर ना ISTV दा फोंदरपदा लेकाइना खुंगंगना गमेल स्कूल असिबु हिंगना होनाब सिदैदा ओजा अवाटपा सिंग थाबिरक्तना प्रजाना गवर्नमेंट स्कूल थाजदबा से थाजनबगिदमक्ता आइसु हाइबे स्कूल असिगी ओजा हेडमास्टर अमा ओइना ngasi tamiba isaisu piba angang sing asibu tungi mirol gi yaifannabagidamata aigisu best level da hona jage sidaida sarkar na su athuba matamda miyeng changaga haibe school si hinganaba honabada sarna su initiative kitang lobiraga athuba da thabiro haiba ai wafamji tendang matamje khunai ama chawkhatlanba haibasi lamdam aduda leiba इखलक्लिबा आंगांसिंगु मोंग ताना सेंबा हाइबसिना ख्वादगी मरु एबा थबक अमनी हाइबसे अखंग अहिना तत्तना फोंदोकनरबा वफम अमनी अदबु लैरिबा फिबम असिना कम्प्यूटर के सही चानी हाइना हाइनरिबा मतम असिदा मयामगा सांगदमनबा ngamगदरिबरा हाइबसे लाइकाइ मियामना अमनि कमिटीनासु असौ वांग अमोइना हंगनबा लोइनाना करिगुम लैंगाकना मतम चाना मियेंग चांबिरक्तरगदी कमिटीदि करी ओइगनी हाइबसे मखोइगी अवाब अमसु ओइहोरी वीडियो जर्नलिस्ट अबोइगा लोइनाना पाउतमजरिबा निथोगम सानजाव मिtai उइमपो ISTV न्यूज़ Republic Day gi Jackson Tharang Lokhat Poina Falls Police Nangasisu Mahabali area da thiba humagi thabak chathakre DSP Commando Hangang OC Commando 2nd OC Narcotics Cell Porompat Police amasung Nupi Police yauna ayupung mangaga minute nifu dagi taret ka minute tara fawba thiba humagi thabak chathaduna Nupi marfudra taret nupa chamriga marifu verification chathaki masagi tangdangba saktakche yaudaba miyoi tara makhatana verification chathanaba Porompat Police Station da sinakre Bishnupur Police na SOSP Jogesh Chandra Hobijongi Midyang Makadangasi Bishnupur Ward number 7 da thiba humbagi thabak chathaki punna miyoi chamaga yankai verification tauki Bishnupur Police Commando nasu Nongmai Khong area da ngasi ayuk yum da changduna thiba humbagi thabak chathaki Biramangol College Sawombungi Nifu Taruk Shubha Mapok Kumon ngasi Biramangol College Teachers Association na sinduna pangtokre College asigi lamkat lamba Biramangol gi mitam da laikat pa amadi governing body da saruk yaramba ahal singda khudol tambana Thaurongi mapung oiba saruk oiki Thauranga mari lainana college ki physical and head Dr. TH Bimol na phongdo kibada haujik fawbagi oina Manipur gi khwaidagi liraba added college oriba college asi government na lawshilagani haina thengkhang karak thajaba pikraba
ꯇꯧꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗ꯭ꯔꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯄꯔꯤꯡꯗ ꯎꯈ꯭ꯔꯨꯜ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯣꯂꯦꯖ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯁꯤꯟꯐꯝ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥꯁꯤꯡꯁꯨ ꯆꯍꯤ ꯀꯌꯥ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯠꯌꯦꯡ ꯁꯣꯏꯗꯅ ꯆꯪꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ ममांग गवर्नमेंट असिना तुंगोइनरमगा कोई एडेड कॉलेज हुंतो थंबिरमे एडेड कॉलेज दा कॉलेज तर कोसी सिनार मोसनी अखोइना फारी सिनार मोसनी अते 1981 अदा दगी मतुंग दलिंग पंगातनी अखोइना 73 दगी लिंग पने अदुबो ngasi ngasi makso honorable chief minister amade honorable minister education amade leiba cabinet singna sumaitana sumba apaba mamala kani habigi thajabati khoi am sauna leijari Transport and Drivers Council Manipurna Lisingani Taradagi Imphal Dimapur Lambi National Highway number 2 asida tongan tongamba pot puba gari chatpat thingbagi khongjang changsilamba du ngasi dagi komthokle haina council asigi president Ranjit na phongdokre ngasi council asigi president luchingba kangbu amana Imphal Dimapur Lambi hojik semliba asigi fibam yengsinbagi khongchatta phongdokibani magna makha tan haikibada matam amada Imphal jiri lambi asi fibam ka henna soktuna chathok chasin tawbada khudong chadaba kya leiramba du TDC tongan ba meira paibilup amadi tongan ba civil society organization singna hotnaduna lambi asigi fibam hanadagi fibam phagatuna hojikti lambi asida tongan ba makhalgi gari sing chatpada natana tourist bus service tawba hore makhatana Imphal jiri lambi makruthong amadi barak thong mathakta sagadoriba RCC bridge asisu atuba matamda loshinaba sarkar asin hotnabiu amaromda Imphal Dimapur lambi national highway 2 the chatliba driver passenger amadi transporter singna council asida tongan ba wakat kya lakpadagi ahan boina council na hojik lambi semliba asigi fibam yengsinbada Bharat Infra Private Limited na semliba si yamna quality amadi progress leina sembagi mamitai lemhoriba Kobru lekhadagi tengdong yang phawbagi saruk asisu athuba matamda semjin biu haiki amarom de Imphal Dimapur lambi da tongan ba potlum puba gari sing toll masing lisingani tara taruki February tarukta National Highway Authority of India gi rule Manipur sarkar na chatna hanbiu haina phongdoki Dimapur lambi sida satpa matamda driver singna wajariba transporter singna wariba mayam sing sigi mathakta aduda natana ekhoi mal jamna puba यादे हाइबगी वाफम अमखक लाकपसिदा एकोइ चुमना कयामु यामना फत्रबनो कमाइ तौरग लेग्रबनो हाइबगी रोड कंडीशन अमा एकोइ हाइफेट एकोइ समजम मोंग एकोइ येंग लाक्सबनी हाइबा मखा तारकपदा लम्बी सि फगन्न मखोनबदा अमदी एकोइ पब्लिक सिंखिना सर्विस तौबदा नुंगाइबा मोंगदा याननो इदमदा NS2 दा एकोइ मखा ताना ngasiदगी चंगेनबा होगजरे हाइबदो मदु मेसेज अमा एकोइ पिजरी Nationalist People's Party NPP Manipur gi Nauna Saba Office Building Ama Sangai Pro Mamang Lekai Tidim Lambida Deputy Chief Minister Y Joy Kumar na hangdokre Thoramaduda Party asigi State President Thangmilin Kipgen Health Minister L Jayant Kumar amasong Party asigi atai thaupuba singsu sarukyaki Thangmilin Kipgen na patsoi kendra dagi haukiba party asi ngasidi National Party oina miyamgi mihut singi akhanaba platform ama oiduna achaubu thogdang lawri Awang Nongpok State mapung oiba midyeng thamduna thabak torokpa political party ama oibana Meghalaya amasung Nagaland da handak pangthokadoriba mikhalda party asina government sembada maru oiba thodang logani haiki National People's Party habise ekhoigi state khaktagi nataba north east ki ekhoigi platform punba yaba platform adugi party ne Delhi da phamba मंत्री सिंह अखोई MPC अनी खतनीना अखोई इवा लोरा नॉर्थ ईस्ट की ओइना अखोई सि पुनसिलगा MLA MP कुनमुक अखोई चटपकांदा नॉर्थ ईस्ट की ngang ba haiba knowledge ki maramda khoi yam lingna phongna haiba ngamani Kangjam Radha Kumar gi Pomsat Nabi Leirang Millennium Force Manipurna film oina puthokna bagi script kurumbagi thorum ngasi Brahmapur Sangai Chuthekta leiba high tech multi digital studio da pangthokre Laimayum Basanta Sharma na producer oiraga Biswamitra na screenplay amadi direction pigadava film asida Jasmir Princey nganthoiba Bhupen Suni Balana maru iber role logadawri Ministry of Textile gi Makada Research Extension Center Mantri Pukri Amasong District Agriculture Bistupur na Sinduna Nomogaba Mulberries Agriculture gi matangda punna khana nainaba mifam ama wangu nongdang
द पांगथोखरे थौरम अदुदा एक्सटेंशन सेंटर सेंट्रल सिल्क बोर्ड इम्फाल के टेक्निकल असिस्टेंट ए नीलमली टी इनाउमचा डिस्ट्रिक्ट एग्रीकल्चर ऑफिस बिष्णुपुर इंस्पेक्टर टी.एच. कर्नजित्सु सरुक्याकी जनवरी तांग तरा मरीदगी हौदुना संगाईप्रोद लेबा कैफ एंड पीडी कैंपस के लेवर रेस्ट हाउस टू चथरकीबा कैफ एंड पीडी लेवर्स वेलफेयर एसोसिएशन के तरुक शुबा एनुअल जनरल कॉन्फ्रेंस चलिबा चही लिसिंगनी तरा निपाल तरा मापल के एसोसिएशन असिगी थौपुगदबा सिंह खनक्रे हाइना एसोसिएशन असिगी चेरोल अमन हाइरी नौना खलबा थौपुगदबा सिंह अदुदी प्रेसिडेंट दा सुरचंद्र संजेनबम जनरल सेक्रेटरी दा रोमेंद्रजीत मोइरांगचा ट्रेजरर दा रोमेश लाइश्रम अमसुंग पब्लिसिटी सेक्रेटरी दा लाइश्रम सुनील हाइरी पाउगी मरकथना तेम ब्रेकमा Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohanba Traders, Moirangkom, Jingakham Laikai. The Blossom School, well begun is well done. Moirangkom and Changangai campus affiliated to BOSIM. Admission for 2018 now open for classes baby to class 8. School topper in SSLC 2017, Chanjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Mama mapana machada piba ngamba khwaidagi chawba khudolsi ichabu mahi tamanbani. Slopeland Public School Khongjom, Northeast India da khwaidagi chawba amadi nanba boarding school ni. Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu. Sagolwan Morang Lerek Nepra Menjorta Liba, Ayush Wellness Center da well qualified doctors amadi staff singalonena makal makha ke agilaina singlaying jari. Lonena mafam machi community hall da lisingani traimpan gi January tang kuntrita gina kuntra mathoi bawa slim camp ama pangthok jagani akup pamarol gi dabang makha gi number asida contact topiu. It is Neroka versus the Indian Arrows live from Imphal. And why we are so excited about this game is that with this broken Subhash, another chance, another goal. Life school se pre school begin class ke over class room ki smart class facility lay van service lay boarding facility lay Dada life school da tamaba satragi extra coaching tuition tawgi da thau ta hang sing se sana ko abgi matam se yam na pang direct na tan life su tan school hina sanga khara jang yu ga ta la lebo adu ai isa su sida tamang ge ya ga do अनुभव सही के लोइना इम्फाल फाइनेंस की सही कुनमंगा सुरुपा सिल्वर जुबली ने लाकपसिदा मयामदा लोन के ओइबा अचौबो ऑफर म पिजरी टू व्हीलर पाबिबसिंगी अहानब लाकपा कस्टमर सानबदा 0% इंटरेस्ट दा लोन पिजरी डॉक्यूमेंट्स यामदबा गारंटर सु यावदबा कइनो फमदना खंजाना लेरिदिबो नंगोरो होजिमु लहोरुरो एदि लौरुरे ब्रेक मदुना तराम नोक चिरिज मखाता बापा Myanmar da thokiba Rohingya issue amadi Assam gi NRC draft thorakpadagi Jiribam da mitop changchilaktana baluk kya na hotnaduna lakliba sida district asigi SP and Mubi gi meeting makhada kanba drive chatharakli basi Jiribam da leriba JCILPS amadi civil society Meheroi Lup Singh na appen wa fongdorakli ikui dana Jiribam district ki manung channa leriba Barak circle dagi illegal migrant amasung shasinaba voter lising amaga chomwa hena khandok pangamkhre mitop ke issue asi government asina ahen yang changduna mass verification tauna bathabak lokhat piu Jiribam police chathariba drive asida local MLA na khud thingjila I haibasi khudak tale piu hairi asigi makhata na sauna mai pak pa verification mu tobiu haibasi koi appeal ni aduga handak ta chathagi ba verification su tongan ba akoi gi voter akoi gi saurangna lising amaga samang hena pek akoi gi voter sing phagat pangam ki aduga
अखोगी इलीगल अखोगी लोन यादबा अखोगी फॉरेनर सिंग चंगपदा अखोई फागिबा खोरखिबा जु मयाम लेग्रे अदुगेदी वेरिफिकेशन असिना अखोगी बांग्लादेशी मी अखोई बांग्लादेशी की मी जु फादना अखोगी वेरिफिकेशन असि तो चथरपदा दुमाना यावखि Jalerong Evangelist Fellowship Tamelongi Women Department na Sinduna Numit Humni Chatarakiba Mangaraksuba Christian Women Practicum Town Baptist Church Tanga Solution Kre Hindi Baptist Church Maite Baptist Church Tamelong Yauna Tongan Tongan ba Tamelongi Church ki nupi singna Numit Humni gi thoram adu da sarokyaki Aikoigi sagi oiba mahegi lairem bibu chet na ningjaba numit January 22 na lakpada Southeast Asia Cultural Organization Sikona aikoigi isagi oiba mahegi lairem bibu mahiroi singna khurumbi haina paujel pirakli aikoigi isagi oiba yellow mi lairem bi asibu mahiroi singna khurumbana hena du mahi fangani maramaduna lamdam asigi manung amadi mapan lamda lairiba kangleicha mahiroi khunagi mafamda afaba chokhatpa ing tappa tangdu leitaba afaba amadi achangba mahiroi ama tungda oiba ngamba oirashunu haina sikogi maikaidegi yafa paujel pirakli haujiaro bada maroiba pau amuk kahanna Nifu tare dakshubas state wo degi thoram ngasi pangthokre matam sangni union territory amadi party state oina leirubana chakot thorang na thintabani haina chief minister na phongdokre chief minister gi haksel gi tengbang ngasi hodokre amasong Oyumpo Government Upper Primary School gi desk amadi bench leitabagi mahiroi sing fakta phamduna lairik tamle Auji Faubiyo na ISTV na pijaba pau matanga shadale senjare medyang tabiri basing momukan na kurum jari